हौजिक हौजिक यामना कन्ना चथरिबा यूएसए अमदी ईरान की मरकता सोकनरिबा लान असे लेप कौब लैरोइदौरी अमना अमदा अटैक तौसिनबा अमदी लमन खुमनबगी टिट फॉर टैट प्रोसेस पानबा लेपनद्री ईरान की रादर कौबा ईरान अमेरिका की रादर कौबा लेपाक अतैद की हन्नबा पुथोक खुटलाई मिडल ईस्ट की मफम कयाद खिलिबसिंग अदु थीदुना अहिंग चुप्पा थुगायबगी ट्रेंड हैबदी हैनबी अमा थमलकपदगी यूएसए की मिलिट्री बेस सिंगदा लोतुना थमलिबा थर्ड रादर सिस्टम पैट्रियट मिसाइल इंटरसेप्टर सिस्टम सिंग असे अहिंगदा मुथतलग थमले हैरी मसी सोशल मीडिया दा मल्टीपल सोर्स सिंगदा पिनरक पाव अमने पृथ्वी की ख्वाइदगी चौबा पावर पायरिबा लेपाक अमा अदुगा मसाना मसाबु सुपर पावर नि हाइजबा लेपाक यूएसए की थर्ड रादर सिस्टम सिंग मुथतलग लोटपा नुमित असिगुंबा हिस्ट्री दा लाकनी थाजरबा पृथ्वी की मियोय अमा फावबा लेते अदुबु हंदक ओइथोक लोय खल्लुबा कया ईरान ना नमदुनो ओइथोक हनबा गमले डोनाल्ड ट्रम्प ना हौजिक चंगसिलिबा लंबी असि पुत्थफमने हाइबा महाक मसा हौजिक फावबा खंगजद्री महाक मसा मथंदा पुत्थबदा नतना अखोय मिपुम खुदिंगमकी बैंक अकाउंट खाली तौरमलगा डोनाल्ड ट्रम्प हुई थरगने हाइबा असि अंगांग मचाना फावबा उबा फंगले ईरान वारसिदा डोनाल्ड ट्रम्प ना मैकनमरा फेलासी हाइबा मोंडंग सानबगी थियोरी अदुदा ईरान लान असि लेपनरसि हाइरकपा गाइदुना मनिंग हंदोकनिंद्रबसु ईरान वार लोइबा फावबदा यूएस आर्मी अमा फावबा लेमहौदनबा अदुगा मिडल ईस्ट की मखुगी खोंगुल मुथतनबा होटनरि हाइबसि मिपुम खुदिंगमगना उनरे ईरान थर्ड मिसाइल इंटरसेप्टर थुगाइरंबा अदुगा ngasi tomahawk missile skyda pairingai chainung haibadi leipakta tarakringai manungda tracking tawduna nong thaktuda tracking tawduna pokhai hanba thugaiba ngamle haina claim tawkhre aduga madugi atek akai sing adu miyamda proof oina uthorakre masi anuba iran gi capabilities amani usa gi missile singbu kap thabadi lairadana pairak ple haiba phawba khanghandaba tomahawk missile track tawduna nong thakta kap thaba ngamliba asi usa bu yamna kiba pokhalakpa yai hairi iran gi tv news press tv da irgc na lauthokhi madudi usa gi air base tarukta ngarang ayuktagi ngasi ahing nongalamdai phawba iran ne attack tawduna usa gi lanmi khara ningsa sor thadat pangam khrehairi athuba matamda CENTCOM na us soldier sing nauna sibagi paw lauthorakpa yana lairi hokiba tha manga asida iran amadi usa gi marakta lan thengnabada usa gi rather third patriot apumba pumloi loina iran thugai khre matang asida ningsing bayai iran war gi ahan ba phase haibadi numit nifuni gi warda usa gi third patriot missile middle east tak khilamba adu loisin khibadagi south korea amadi japan dagi phuktatuna puraklaga middle east deploy nauna tawkhibani handaki matang asida amuk madugi third sing adu thugai khibataragadi usa gi sky protection tonba haibadi air defense system gi khulai apumba pungtum tumna iran na manghan khre haibada haiman bathok loi dore middle east di usa gi khulai sing plane sing load pangam silaktabadagi us army na united kingdom gi royal air force air base da thamduna air base asidagi iran da attack tawba hogalakpa asida iran na united kingdom da aroiba warning thakre madudi usa da air base asi season handuna iran da attack makha tana tawhalakpa taragadi united kingdom su ut oina tumgani haiba khangjillu haina aroiba wafam thamle masitabada us amade uk gi jura ase kai gi charam met pa haururaga chenfam udabagi gyan mangba aduga manare hairi united states ki CENTCOM mako ngaure iraq amadi saudi da leiba yamna secret oina lot na thamjaba cia gi office sing mai thaba horakpa cia gi office sing asigi location kanana iran da taklibano haibasini us ki donald trump ki makok ta paukhum phangdaba wahang oina leiribashi iran gi akanba mong da laman khumbagi mong asi ubada usa gi CENTCOM da kari hairaga ikaiba fagani khanbada awaba amma oi halle hairi maramdi makoina tha ani gi mamangda iran gi missiles power navy power air force ki power pungtum tumhan khre drones loans tawpam pumloi lohen khre haina claim tawkhibani aduga chahi kaya sengat pa ngamlaroi haina su hai khibani hauji uriba iran gi missile power drones power asi ubada usa gi official sing aduna machin thiruba mayam adu us senator sing gi mamangda amamamta oina putorakpada kakngau naribani aduga miyoi kharana demand tawbirakpagi matung ina india gi pausu khara yaubi
haina appeal tawrakli masigi matangda akoigi viewer singdagi mot ama pame ngasigi oina India gi paw matek ama pijramge hayeng makhaidi miyam gi apambagi matung ina India gi paw paba natraga padaba asi lepchage Bharat ki jantar mantar da chathariba student singi dharna kansil lakadori haina cockroach janata party gi leader Abhijit Dipkena haikre ngarang prime minister Modi da pungkun marigi matam piduna union education minister Dharmendra Pradhan bu mafam dauthok naba matam tha khibani adubu pradhan sab ki phangpham thokpa maning lom dagi lakpa asengba paisa masing sudribra kaino matang chadana resign tawroi haina haujik su khang duna leiri nursery class na tragna class 5 ki exam paper leak oiraga pass torokpa mamit tanglaba bhakt singna jantar mantar gi student singi peaceful oiba movement sing asigi marakta yausin duna hingsa tawba student singum uhannaba kan honari sarkar gi saitagi union education minister mafam lauthok pugi wafam leite haina phongdorakre student singi irang asi delhi da khaknatana india gi atai city sing haibadi mumbai kolkata patna amadi atopa city kaya da tapna sandokpa horakle student singna yamna kanna sounding liba asigi maram ase maru oina thabak phangdabani masigi maram asi ngasi ngarang gi wafam natte india gi thabak phangdaba haibadi unemployed youth singna thabak sufam piu haina demand tawba asisu hojik horiba jantar mantar gi irang aside yausil lakliba asina irang asi yamna sathiba hengalakadawri hairi aduga 2026 ki chahi gi mayai thangbada thabak phangdaba miyoi singi chang asi 5.5% ni aduga 2014 da prime minister Modi na india gi pm oidringai mamang da leiramba unemployment rate asina 3.5% ni india gi hanagi prime minister oiramba Manmohan Singh na matamamada 2017 gi January tharda mifam amada high ki madudi demonetization asigi effect asi india gi economy da yamna tapna soghalakpa urakani aduga yamna sathina sokpa phibam adu ugadaba yamna wali masigi video clip matang mate amayang minashi that the 8th of November was a black day for our economy and indeed for our democracy. I remember feeling shocked when I heard the Prime Minister's announcement, and I wondered who advised him to inflict such a reckless step on our nation and whether any considered thought went into it. My dear friends and fellow countrymen, black money and tax evasion are a menace that the country needs to tackle. But demonetization was clearly not the solution. It has been suggested many times in the past as one of the methods to eradicate black money. But as a responsible government, we never mahakna hairam liba asiga chap manana hojik india gi sel room gi phibam ase maning lom da halakpagi mong do ure thabak phangdabagi chang asi yamna speed kan hengalakli paukhara asi analyze tawjabag loinana matang asida paika news analysis na khomjin duna mia mang da thamjaba paukhara piba matang asida loisin jare mayam bo thagachare